अहमदा परुब पाउसिंग पिजरी शूद लेबल लालौलुप सिंगी कैंप सिंग द संगदुना येंगसिनबगी थबक पाइकटपा हौरे हाइना मणिपुर लेंगा के सिक्योरिटी एडवाइजर कुलदीप सिंहना फोंदोरक्ले लालौलुप सिंह ममिंगी ओइना सूदा थमगदबगी सरुक नाकै अमा सेंगदोकपुना फरगनि हाइना मणिपुर लेजिस्लेटिव असेंबली की हानगी स्पीकर ओइरंबा खुंद्राकपम असेंबली कॉन्स्टिट्यूएंसी के एमएलए टीएस लोकेशोरना फोंदोक्रे कांगलुप मसल की मरकता उमखनबना माइके अनिमकता तोंगजबा अमत लेरोय हाइना एआईसीसी की मणिपुर इंचार्ज भक्तचंद दासना फोंदोक्ले Kurumzari Times of Manipur की प्राइम टाइम न्यूज मीडिंग ताबीब सिंह सुभानंदना तराम नौसरी हौजे पाउ संदोंना पिजरी सूद लेबा लालौलुप सिंह की कैंप सिंह द संगदुना येंगसिनबगी थबक पाइकटपा हौरे माउद पंदुना लेरंबा पोटचै पुबा गाड़ी सिंहसु इम्फाल द थुंगबा हौरे इरांग असि तपना तपना मौसागी फिबमदा हंजिलगली हाइना मणिपुर लेंगा की सिक्योरिटी एडवाइजर कुलदीप सिंहना फोंदोरक्ले स्टेट असिदा हौजिक ओइरिबा फिबम असिगा मरी लेना ngasi चीफ मिनिस्टर की बंगलो की दरबार हॉल द पाउगी मिफम अमा पांगतोक्रे पाउगी मिफम अदुदा सिक्योरिटी एडवाइजर कुलदीप सिंह हाई नुमित खरनी एसिदा स्टेट असिदा तंगदु लेताबगी फिबम अमा लेरकपा अदु ngasiदी कापीगनी तंगदु लेतादबगी फिबम अमा लेरकपा अदु ngasiदी तमना तमना मौसागी फिबम दा हंजिलगले कर्फ्यू थमलंबा अदुसु मियांगी येंगदुना पुंग खरा कोमथोगले इरांग असि लाक्सिनबा सिक्योरिटी फोर्स सिंगना फ्लैग मार्च सत्पा एरिया डोमिनेशन तौबा यावना इरांग सागतपा मियोइसिंग थी हुंबगी थबक चतुदुना इरांग असि मौसागी फिबमदा हंजिलकनबा अकनबा मोंगदा होनरी हेलीकॉप्टर अमदी ड्रोन नसिंगबा सिजिनदुना तंपाक अमदी सिंगी मफम सिंगदा ओइरिबा फिबम सिंग कुमना येंगसिले सिक्योरिटी फोर्स सिंगदगी लौकिबा खुलाई शनिगा मरिफुमरी अमदी एम्युनिशन लिसिंग तरुका सत्रेट लोम रिकवर तौबंगमलै इरांग असिन मरम ओइदुना पंदुना लेरंबा मियोय क्या साफबा मफम सिंगदा पुरकपगी थबक अकनबा मोंगदा सथरी हौजिकी ओइना मियोय लिसिंग मंगा तरुक लोम पंदुना लेदि नोंगमनिनी अशिगी मनुंगदा इवाक्युएशन की थबक लोयगनि थाजै मरा असिदा शूद लेबा लालौलुप सिंगी कैंप सिंगदा असम राइफल्स अमदे पुलिसना हकथेंगना संगदुना चेक तौबगी थबक चथब हौरे माउद पंदुना लेरंबा पोटचै पुबा गाड़ी सिंग सिक्योरिटी नंगाक सेंदुना इम्फाल द पुरकपा हौरे हाइना मांगना मखा ताके Recovery of arms and ammunition has increased substantially. It has now become 284 arms has been recovered from the looted arms, and approximately 6,700 ammunition has also been recovered. The free movement of stranded people is going on smoothly, and a large number of stranded persons have been escorted from Imphal to Churachandpur and nearby areas and nearby districts, and vice versa. Presently, after the escorting of the free movement today, there will be very less number of people in the camps, and that will also be done within coming few days. A total number of 288 cases are registered. We have also started the exercise of inspection of SU camps, and that is going on with the help of Assam Rifle and local police. In this way, situation has returned to normal to a quite extent. Even convoy which was stranded at Mao Gate has also started just half an hour back and coming to the valley. लालौलुप सिंह ममिंगी ओइना सूद थमगदबगी शरुक नाकै अमा सेंगदोकपना फरगनि हाइना खुंद्राकपम असेंबली कॉन्स्टिट्यूएंसी के एमएलए टीएस लोकेशोरना फोंदोक्रे लेबा सिनमी शामगमंगा इम्फाल द थुंगनबग मरी लेना एमएलए लोकेशोरना फोंदोकिबने हौकिबा मे अहुमदगी कांगलुप अनि गी मरकता थोकलिबा इरांग असिना मरम ओइरगा उख्रुल की तोवान तोवान मफम सिंगदा कंस्ट्रक्शन की थबक सुबा सतकिबा तंपाकी सिनमी शामगमंगा ngasi खुंद्राकपम एसी की एमएलए टीएस लोकेशोरना मरु ओइबा थौदांग लौदुना असम राइफल्स उख्रुल डिस्ट्रिक्ट पुलिस अमदी इम्फाल ईस्ट डिस्ट्रिक्ट पुलिस कमांडो की मतेंगा लोइनना असोय अंगाम अमता याउदना इम्फाल की कुमलंपाकता थोंगलकिबने
Sinmising aduna Kumalampak Talaiba Youth Affairs and Sports ki Hostel number 2 ki campus hek yobaga MLATS location na sinmising adu asa athak pizaduna taramna okay. Sinmising okpa aduga mari lenana MLATS location na hai hauzik oiriba Manipur gi fibam asi yamna luba amane problem asi lenga khaktada inthokpa yaroi lamdam asi gi sing amadi tam animakta leiriba civil society organization pumna magthoraktuna waroisin ama purakna ba kok sungsin minarase nakalamoromda suspension of operation susanariba kokila lolup singna ifong fongna khulai paiduna tologlaga hingsa gi oiba thabak satharagliba kya ase center amadi state lengangna akan be action lokhat pamthoi Hauzi Kundrakam AC gi akoibada leiriba sing mathak singda su da leiba lalolup singna area domination tawduna leiri lalobu sing leire haibasi central amadi state force singna su khanglabane miyam ngak senana bathamliba central force sing kulai pairabasu mathok tawdre central force singna lakliba si kari maram gino logi wangmada thabak tawriba kulai paiba sing adu athuba matamda taktokadabane ngarang numidang su Imphal East District ki Shantipur khulda kulai paiba singna nongmai kapsinduna attack chatharam lei tamna tangdu leita ba phibam amada hanjinba hawraglaba matam asida amuk nohongna na nongmai kapsilakba se akan bamongda condemn tawi oiragliba phibam asida lamdam adongi miyam khamthingna wanare athuba matamda lengakna ehenba force thajinbiu haina MLA na lengaki pungning singsenke Singba tunda lere ngan ure pura pure khulai baba karam gurun de dam khang de khulai baba group sing pura ngalaga leibise adagi moi durbin thaloi uramne adu hoji bakta lok thok mangam daba nata ta thok mangam daba nata moi phabu pun mangam daba bise central government am sung khoi man government je khwai degi laibak thibane khoi sam militant kharasina khoi man pun mak se moina pan mak chamana re habdi haman mathoi adu athubi matamda hare bise masaki noina ngam dobore ore daba sakana ngam dobore tadi civil society organization all in khogi community pun mak civil society organization pun mak je thupi raga khoi na ngak pe phim na lani chaningai thaningai lai selaktrabani na soidana puki la lakpa matam dudi soidana mis understanding je soidana praja yausalagadi kaidong su khamanga moi no musur sabna kadai leruni awaba la amena khoi siriya re wakla agani sarkar china hojigi loina re kamna re khonra bisi sandragadi praja hoji sawa re praja themanga me ke bachi wangmata la aduna mara moidana sungsoi jodana ne ai ju praja gi mochimna ai mang thaba tabani adugi matakta praja gi dong Niri present to uri bidang tene haidana ngasi angam khona jari bise masai na ta kredit pa ma du amela jade si timing jida all political parties khodemak aduga civil society organization phudang sida rajniti aduda loina tok tok biraka we are one ama to na thengna mani sab hajar ai matang je ten je thank you Kanglup masel gi marakta ungkhatna bagi thokdok thokpa haibasi aikhoi pumnamaki mangjabani thaudo asin nakalani makta tongjaba amata leiroi aikhoi amata oinai nungsi sanana leiminana ba hona minasi haina AICC gi Manipur in charge Bhakta Saran Das namyamda appeal torkle hauzik state asida wari batang du leita da bagi fibam asigi mari leina ngasi BT road ta leiba Congress Bhavan da pangthok ki ba paw gi mifam amada wafam asi Bhakta Saran Das na phongtokibni Manipur Pradesh Congress Committee MPCC na sinuna pangthok ki ba paw gi mifam aduda MPCC ki president K Megazandra CLP gi leader Okram Igobi amadi MPCC gi makok thongba thongmi kya su sarbyaki paw gi mifam aduda AICC ki Manipur in charge Bhakta Saran Das na hai Manipur da hauzik oriba fibam asi yamna laibak thiba amane asigumba thokdo asi Manipur gi puwari da amukta thokidriba yamna nungnang ingai oiba thokdok amane Congress ki president Kharge Hanagi President Sonia Gandhi Rahul Gandhi na singba party ki lusingba singna Manipur da hauzik oriba fibam ase yamna lumna loduna lamdam asi da tangdu leita ba hanjilakna ba lengakta taksinba leptre Laibak Tiva Togo Asina Mayumakai Lahendraba Mioika Toan Toan Bamafam Sing the Panduna Lady Basi Safagada Bamafam Sing da Atubamatanda Tamna Basin View Hiramasida Lengana Paikat Liba Tabakasi Peningai Ode Hiramasiga Marilena Paikat Fatabak Torom Sing Mating Fudoktuna Paikat Ba Ude Hauzik Toan Toan Ba Relief Game Sing the Lady Bamio Singda Tangai Fadana Sangba Polam Sing Fangan Basu Yamnamaru Oi Mikhal gi matamda BJP na makoida vote piragadi lamdam asida tangdu leitaba purakani haina miyamda thaza bapi ki badu hauzik oiba pibam asina tayona ba ama ohele BJP gi lenga asina lamdam asida tangdu leitaba lamdam ama ohelabra haivasi hangba yawa wahangne amabu oire humanism haivasina political dialogue tagi hena maru oiba ama oibanina lamdam asida tangdu leitaba amade kanglu furup nungsi sanana laiminaba amadi hingminanaba honaminase Amaronda social media amadi media kharada Manipurda article 355 sanare hariba sigi matik saba se sang
Laingakna putoktuna state asida tasingnamak Article 355 chanarabra haibadu miyamda khanganphom thoi haina mahangna makatake. The BJP will be voted, the development will take place, peace will be there. The present Home Minister that time has said that vote for BJP to establish peace, otherwise the violence cannot be stopped. People voted to have peace. Whatever has happened now in Manipur, if this is the sort of peace, then alas, why people will vote for? The commitment of the government party during the election and the happening now in the broad daylight near the house of Governor, CM, the arsoning took place in Imphal city. The helplessness situation of the government is very clear, is exposed. So I will not say much. Still then, humanity, humanism is much above the political discussion and deliberation. So let the peace prevail. Nobody is gainer. I don't think the government will be gainer by this. I don't think either the community involved in the process of this incident are gainer, are going to gain anything. There is loss to the humanity. Ngarang numidang Imphal East District Manung Chenba Pukhau Santipur Khulda Suda Leiba Kuki Lalolup Singna Amadi Lalolup Sing asi oiramgani haina singnaba sakangdaba singna nongmai round kya kapsilaktuna landarakre. Police tagi fangba pau amugi matung ina thaudo singarang nongyai aduaida thokibani. Laibak fabadagi nongmai kapsilakpagi thaudo aduda misham amata asopandi yaukide hari. Thaudo asigi matangda pau hek fangbaga Dolai Thavi area da leiba Manipur Police ki commando personnel sing Taragnipan Suba Sam Rifles ki personnel sing amadi Indian Army ki team singna ayuk aganbada sangsilubada singthaktagi nongmai round kya kapsilaki. Combined team ki maike dagi su handuna nongmai round kya kapki nongmai kapnaba adu ngasi ayuk fauba akanba mongda kapnaki maduda Taragnipan Suba Sam Rifles ki personnel ama nongmai maruna panbadagi soktuna laimakongda leiba army camda laikanaki nakalamromda Lalobus singi maike dagi su miyoi mari manga soklombayai haina thajanari nongmai kapnabagi thaudo aduda Lalobus singi maike dagi su khongpham handok tabana makhoi takthoknaba Imphal lomdagi ehenba force kya thomjinkhre haina paw sina makhatari. Suspension of operation ki ground rules ta yanakiba wafam singa na setnaba Government of India amasung state government anina atubada thabak paikhatpiu haina Shiv Sena Manipur Pradesh ki President M Tombina phongtorokle ngarang babu parada leiba Shiv Sena Manipur ki office ta pangthokpa pau gi mifam amata wafam sing asi phongdokladuna M Tombin hai handa kanglup ani ki marakta thokiba irang asi matam kuina dagi lerakpa apen pen da kyana maram oiraga tholokpani matang asida security force singna manaba midengda miyam yaifagadaba thabak paithu Pangthokpiu loinana laingaki maikidagi su da leiriba Lalolup sing ground rules ngakna setnanaba thabak paikatpa sumi sahisa kya isilinau oina leiminarpa aikoi maselgi marakta wakal taminaduna mausagom nungsi sanana leiminanaba punna thodang longminase State asida hauzik tangdu leita da wi phibam ama tapna lakpa horogiba asida miyamna su yaribam kai tonga sandokta ba honaminase Manipur ki tongan mafam singda hangliba relief camp da leiriba miyam makoi maramdamda tek ta kaidana hankibada kana amatana ayat apan pibigano loinana kaitel aso singda dukan famliba singna pot segi mamal hena yonbigano karigumba asa athaki polam sing go down da lot silaga thamlamba thengnaragadi Madu Kunai gi mayokta leiba miyoi singi haina logani loinana black ta petrol amsung diesel thadokpa petrol pump sing leirabra haibadusu leingakna kumna yengsinba mathoktai haina M Tombina makatake Isilinaw oina leminar pagi hanagi adugi nungsinaba marido adu amukana ningsingbiraga makhoibu kariguma amatada kihanba khaganba aduga hat putupa adu nataba moibu mateng pangaga moibu maramdamda yokhinanabagi thabaktuda kanagumba khoiki kanglup amatana akoi disturb tawbigano akoi ngarang nahandagi di ai khara santi oire haina khale nonggi sara talaga saba akoi gi meeting se masigi damta khanbiraga akoi gi state government gi natraga DC gi ayaba yawudi chumi adubo thong lon wana mar mor kanda pochai leiba phangdaba aduga leiba sangma kanda pot leirabasu double da paisa lobuse masi tawigano aduga diesel liter da lupa 150 yonba lupa 100 da yonba
मधु की करीगुंबा पेट्रोल अमदी डीजल ब्लैक ते योनबा अदुगुंबा पेट्रोल पंप करीगुंबा शिवसेना न खंगता लेम थारोय को मसिमति हौजिक स्टेट से थोली बतंगु लेटादबगी फिल्म असे मतम पुंबगी ओइना वारोइसिंग पुरकनबा सिंगतमगी ममा ओइबी सिंग यावना लेंगाना कमिटी अमा सेंबियो हाइना पीपीसीएम के एडवाइजर इमा लेदक लेमना अपील तरोकली वफम सिंगरंग वाहिमम लेकाइद लेबा पीपीसीएम के ऑफिसता लोबसी के एडवाइजर ओइना लेरिबा इमा सिंगना पांगथोकपा पावगी मिफम अमदा माहना फोंदोकिबने पावगी मिफम अदुदा लेरिक लेमना हाई हंदक थोक्रिबा थौदो अदु थमोय काइनिंगाइगी मसकनी सही सा कया लमदम असिदा नुंगसी चानना इसिलिना ओइना लेमिनरक्लबा आइखोय मसेलगी मरक्ता असियाना यावना युममै थाबना सिंबगी थौदो कया थोरकपा हाइबसे पेंदबा फावे थोगिबा हिंसागे थबक खुदिंगमक माइके एनिगी मियोयसिंगना लेपियु मौसादगी नुंगसी चानना लेमिनरक्पगी फिबम अदुदा अमुक हंजिनबा होनबदा सिंग अमसुंग तमदा लेरिबा इमासिंग पुनसिनमिनबा मतम यौरे लोइनना दुकान सिंगदा पोटसेगी ममल वांग योलिबा असिसु लेंगाक अथुबदा मीटिंग संबियु हिरमसिदा पीपीसीएम नसु दुकान सिंगदा सतुना येंगसिनबा हौरगनि हाइना लेरिक लेमना मखा ताके वारोय सलमा अथुबा मतमदा तुमम चाबम खंगदना लेबम चाबम खंगदना असी मी कया सिरे करी तौरे हब खंगदना लेरिबसे अथुबा मतमदा कमिटी सेमगा लोइसनबियु ले इसा मैगे अनिमंगना लेपिरगा असेंब वायन थौदा लाक्त्रिबाव असाव कया लेरमबसु निंगबा थुंगदबा कया लेरमसु खतक्ता लेपियु हाइना इमासिंगना अपिन तौजरी इमा मरीना पावगी मरक्थन अतेनबा ब्रेम तंग पिजरे Admission open. Singzamai supermarket labor smart tutorial center ge Bosem Kosem amadi CBSE gi class 9 gi 12 fawb gi arts science amadi commerce stream gi foundation course medical engineering amadi NDA gi course tamna bagi lakliba megi tang manga dagi taraga nipan fawb gi manungda class haujaragani well experience leiraba oza singna takpi tambi badanatana arapada leiba mahairui singi oina hostel amadi van service ki su khudong chaba pizariba tutorial center ne Nasimak admission tawbiu akupa marol gidamak contact tawbirau 8787601123 Smart Tutorial Center Singzamai Supermarket Break ki matungda makata pausing pizare Lengang na miyam ge punsi ngak pangamloidaba oidabadi aikoi ishana isha ngak serge miyam na mating pangbiu haina Imphal East ki Lamai Assembly Constituency ki manungsan na leiba kholmanga gi kunja singna phongtorkli Hiramasiga Mari Lena ngasi Major Kulda Leba Manipur Press Club the Pangtopa Paumi Singa Unaba Amada Yangang Popi, Shana Sabi, Goldabi, Tamna Popi Amadi, Sabunko Kunogi Protection Committee Convener Sanambam Sanayan Bana, Kulmangagi Kunza Singasi, Housing Toliba Kanglupi Irang Ashidagi, Ngakpi Shenbinaba, Security Force, Tabiraknaba Karak Hydabasu, Nasifa Tarak Paletiri. Tha asigi tang taretta yangam pokpi ARda miyam gi mifam ama phamla batungda hairiba khulmanga gi kunja sing asi tek takaidana ngak sen kani haibagi thajaba piraki adubu pung khara patrolling chatpanatana deploy tawduna lakpadi leitri local MLA gi kuthangdagi ahenba security forcing tharaknaba haikibal leirabasu hausi fawbadi tharakpa leitri Tanfam asida hauki batang mapanda Goltavida maitei gi yum ama mai tharamki thaudo adudasu leiriba security forcing na mai tharam diba adugi matangda karigumba thabak amata lokatpa leikide karigumba misham miyam bungakpi senbiba ngamloidaba oirabadi aikoi isana isabo ngak senjarage masida miyam na mating pangbiu amaromda maike yeshongi oina numidang matamda yangam pokpida thoktuna ahing yairek nari hiramasida mari leinaba singna Ahen bamiding sangbiduna lokat pamthokpa thabak lokat bio haike अखोई स्टेट फोर्सिंग अदुगा पैरामिलिटरी सीआरपी जिंग लई मखोई करी गुम थबा मत पाइखते अदु यांपुपि की पीएस मयाम मा कोई मै चाफम ताना चली जब्र मतम द मफम दुदा लेरमीबा कुकी जिंग करी का दप नुंग तौदना खितंग करी नो कनाना थापनो हाइबगी एक्शन टेकन तौबजे अखोई उरक्तबा सिना मरम ओइरगा लमदम जिगी प्रजा मियामना ngakpi sembibada akhoi da khara swalabra adoi tadi isana isabu khoi ngakjabagi thaudangje lawjira haibagi khonghom do hujik lakuna maram oirga hairiba akhoi gi wal tabidagi hawraga Imphal orput laiba club mayangi mateng ama akhoi nijage haina ngasi akhoi haijari aduga akhoi na nijirba mateng ju club miyamna sahjok pina biraga yangpubi thana pubi sana sabi wal tabi maige puna ngakmina ji haibo apam se ai press media gi khutang da thamjagi
ngasi phongkiba local pawse amagi headline da state asigi security advisor Kuldip Singna housing state asida housing tholiba irang asida laikidaba mioi humfuga manga asigi manungda ayambana drug user singni haina phongdorgliba asina drug user committee singda shamamnaba ama pokale haina organizing committee first general assembly for users community gi maikidagi khangalakle Organizing Committee First General Assembly for Users Community ki convener Jogesh Maibam na thadro pasirol amana hai ngasi phongkiba local pawse amada state asigi security advisor Kuldip Singna housing tholi bairang asita laikidaba mioi sing asigi manungda ayambana drug user sing ni haina phongdoknarakpa ase shamamnaba ama pokhanbada dantana drug user singda insecurity ama lehelai Magna Fondo Kiba Wafam Asi Vesis Yaudaba Amade, drug users sing Butongan Bamiding Amada, Uhan Bayava Wafam Oibana, Mahak Masana, Mamutana, Sengdopum to Ihana, Serol Cinemakatari. Status the housing Toliba Palm the Butodok sing Atobu the Loisinduna, Manabakunai, Amapurakna Bohona Sihaina, concerned citizens Manipurna Kangalakli. Hiramasigamari Lena Nangasi Major Kulda Labor Manipur Press Club Tapang Topapomi Singaunaba Amada, concerned citizens Manipurgi spokesperson, advocate Kaidem Manina Ta Sigi, Ahumdagi Hoduna, status the Toliba Todo Si Yam the Libactiva Todok Amane, Taudo Sinamara Moraga Tawai Kiagi Punsi Loikiba Si Eko Punamana, condemn Tokum Toi. Toliba Todo Asida, Maike Amatagi, Misimina, Utpana, Asumba Propagam Roy. Toliba Todo Si Communal Riot Amane, Haiba. Lobya Kiroi, Masi ethnic riot ni Haina Lobya. Lady tension asi communalism gi tension amanate, Masi ethnic tension ni status sigi singi mafam singda, Popitaba matamda kulai paiba mio singna, Sogat Paman Bamonda, Miamna Uribasi, Marilena Basingna, Kokan Basungani Hike. Anuba mean Mibu Otaba, preamble of the Constitution, the Piriba, justice, equality and fraternity asida based orga hanagi pibam da hanjilaga di hanagi pibam di moknaraga dum lakpanina adum moknaraga manung da tharum toraga lakpa hanagi pibam du tosi anuba kuki su mete su naga su pangan su manipur da leminari bapuna makase amatu oina fraternity leina haibadi ichilna oibigi nungsi chanabadu Hyper fraternity ade. Adugi Monda Amaga Manana Koi Manaba Kunaima socialist structure, right to equality, a preamble da with the people of India having solemnly constitute India into a sovereign, socialist, secular, democratic country. Karitauna ba justice, equality, socio-economic, political, liberty, I think the fraternity to all the members of the country of the India. Asi hariba mayam si ngakna chathana bagi tamakta ekoi hotna mi manu chungi. Mayang Langsing Tamang the Labor Fountain of Youth, Drugs and Alcoholic Rehabilitation Center, Sakang the Basingna Tugariga, Port Sekia Lut Tokrehe. Hiramasigamari Lena Fountain of Youth, Drugs and Alcoholic Rehabilitation Center gi Project Director Ngarian Bam Dayanandan Hai, Taudowasi Fountain of Youth, Drugs and Alcoholic Rehabilitation Center da Atopa Furuki Mioi Ama, Tamlami Haibagi Matanga, Pau Faudung number what the Gitokibani. Center Sita Ladamba patients sing the Hokiba Megitang Mangada, Mafamasi Tatutuna, Satkrabani. Adu Matangi Numit Megitang Taruki Numidanga, Mikana Amatana. Laitabagi Kudong Sava Loruga, Mio Karana, Center Sida Tomzi Latuna, Akaya Tokia, Nanghan Bagaloina, Port Sekia, Lutokraga, Pokibani Haina, Manam Kataki. Mafamzi Tado Sakro, Center Z, Irang Silo Dibodi, Hangano Habadagi, Tang Mangagi, Nundang Zida, Center Z, Mafams Demi Kanami, Trebeget Oroga, Arapa, Lamdegi Leba, Passenging about the staffs in the Mium the Tamaga. The miner quite tin Mokotpa, the miner Taurokanda. Me can amta later be Kudong Zavalorga Tang Taruki, Nundang Puntarukta was how is that Hoigi Moimio kun contract Tim Mamlaga, Hoigi Chantage to Gairaga, the report say Maroi valuable items of CCTV cameras and to Gairamaga, Lutto Givemon, the Loi Pura Saki Baitare. As I say, Aquina Centari, my Katie Hygienic body, project director Amoina. Ako'y marilay na po authority singa madi CS sourcing na miyang sangbyo na tamzat.
register toba club kun gani thoina punsinduna ngase Humanist Manipur ko bollup ama sembaga loinena state asigi se minister amadi governor da memorandum pisin krai hira masiga mari leina ngase major kul da laiba Manipur press club ta pangthokpa paumi singa unaba amada Humanist Manipur gi convener L Binod Kumar na hai state asida hojik tholi batang du laita da ba ashina maram moiraga awaba taraba singi mateng pangna bagidamak lubasi semane lub asida register toba club kun gani thoina sarbyari makata na lub asi Paktok Southok na ba Wanagani, Lopasi Nangasi, Minister Amazon Governor of Memorandum Amam Pisin Cray, Makatana Prime Minister Amadi, Union Home Minister Dasu, Memorandum Pisin Kane. Gapigani Pisin K, Memorandum Aduda illegal immigrants sing, Galinga Matamda, Sakang Doctor Logi, Tabak Torom Sing, Lokapiu, Mau Sagum, State Communal Harmony Purok Payana, Tongan Point Mangagi, from Yauri Haina, Mangna Makatana, Fondoki. Pung Kuntrataruki next 36 hours Pagi Manunda, Hariba, evacuation get Tabakse, Masilosin Bureau. And the Masida Karigum Dakata after Argadi, Akoi Lambi, Noai, Banoi Tabas Masitoga, yearly photo Biraga, Akoi Hariba, Masigi Tabase, Lotion Bureau, the Makwena Manama Tamse. Anisubada, Masigi Makada Satara Kadaba, Akoi rehabilitation process there, Masi Yam systematic nina. Atu matam da process ama naina yam phajana ningthi jana sangse biu government ki mase priority oina sangchen biu haisina koi ani suba pandam ne ahum subada koi tribal solidarity ki nahan sachiba march rally se singi district kudi makta loina sachiba singi district kudi makta loina sachi targa so kaidobo ki churasanpur dadi kaidobo ki irang che thokiba no haibse masi high level commission Masiamaga must investigate the we have said Masina Akogi, Ahum Suba, Akoi demand to Zebani. Marie Subada, Akogi illegal immigrants, say Yam Tuna, Masakando Piraga, high illegal immigrants as a deport to Pico have said Masina Akogi, Marie Suba, Demani, Amazon Aroi Badana, Akoi Tamzari say, communal harmony say, Yam Tuna restore to we have said. Sigi point mga asin e koina sarkar da thamjari bo wafam se Wangjing Tenta Assembly Constituency Gemele Pawnam Brozen gi meeting makada sem kiba Peace and Relief Committee Wangjing Tenta e sinangase Thobal District tongan bamafam singda hangba relief camp singda satuna mateng pangkre MLA Pawnam Brozen gi loina bi Pawnam Syamana lusingduna satkiba tengbang kongset adu mahangna hai haukiba megi ahumdagi lamdam asida thoganingda ba laibak thiba thodok kya thokre masina maram oiraga yung kya mai thakre pumna magasi aikoi masel amaga ningthina baw fawdok na hodaba lana sankiba wakalon adana maram oiraga thokiba thodokne masimak aikoi gi puwari da yamna laibak thiba thodok amani haujikti aikoi pukning fathaduna Kainaba Yadraba Amadi, Laptoknaba Yararoidaba, Ekoi Machine, Amaga Pau, Faltonaduna, Wakaltana, Warishanaduna, Tungoina, Shatnagadaba, Waroshin, Ama Purapa, Tangai Fadaba, Tanza Ore. Tokiva Todok Singamaram Orega, Mayum Maike, Lajadraba Singi the Mug Center Langana Amadi, Stelangana Lokat Payaba, Torang Sing, Lokat Piduna, Makoigi Tungi Punsida, Tangdu Laitana, Hinjaba Yanaba Amadi, Asigumba Todo, Amuhana Toktanaba, Torang Sing, Paikat Piu. Panbayay nga sige tingbang kongset adu mayay ketel da laiba PLC Academy, Khoirom Junior High School, Grace Academy Kekru amadi Thawal Wang Mataba da laiba TT Hall da hangliba relief camp singda sel amadi shana thagnanaba mateng piki tingbang kongset adu da Peace and Relief Committee ki convener O Sunil, BJP Thawal District ki President Y Kumar Jina Singba masangnai bamiyo kyaso sarugyake Paugi Maraktan Atemba Break Amagasu Luxury. ISO certified Oiraba Training Academy Amadi Treatment Center Moiriba Dharma Care Aesthetics Academy da Makal Kyagi certificate course Hauzaragani Amadi Treatment Kyagi service supijari Dharma Care Aesthetics Academy da Fanganjariba servicing di microblading eyebrows, BB glow, face whitening, full body whitening, hydrofacial, chemical peeling, nose filler, lips filler, chin, cheek augmentation, botox, PRP hair regrowth treatment, acne and acne scar treatment, melasma treatment, mole removal, laser treatment, fat reduction treatment, asinating bani. Akupa marol gidamang asi maglengsin birau Dharma Care Aesthetics kwa Kaitel Soibam Laikai near Photon Higher Secondary School Imphal West. Contact number 6909 473 331. Break matungda makataba pausing pizari.
Manipur ki tongan tongan ba mafam kya da ki lakpal lup amadi community sing Nirmal Kangzam amadi mahaki team Tengbang Lup Youth Development Organization amasung Tingel Meira Pai B Thangmiban Singjamai Mayangbam Laikai Wangoi Dinam Maitai Pangal Youth Library Cup Uripo Polem Laikai na Fumlo Shifai Youth Club tal Laiba Relief ki material sing Mating Panglam bagi damak Fumlo Shifai Youth Club na thagat pa fongdrokli Thasiki tang ahum dagi hoduna status si da tholokiba Kanglup anigi khana sainaba asina maram oiraga awaba taraba singi laifam oiriba tongan ba relief camp tarada roadside vendor welfare association amade temporary market ki awang thangba sarukta kaitel family bisingi association ki lusing bisingna sana thangna ba yauna mating kya pangkre haukiba numinini arsida Imphal East ki manung da leiba Khundrakpam assembly constituency manung sanba Yumnam Kunaudagi, Hauraga, Pukhauda, Hangba, Relief Camp Yauna, Laitan Popi, the Labor Camp Sinda, Shana Tangana Bayauna, no with the Sang the Bayadra Polam Camp, Mating Panki, Loinana Imphal West Ki, Kadangban, Bisenfur A Sigi, Sirivonda, Hangba, Relief Camp Sing the Soup Mating Kia Panki, Bagaloinana, Rimsta Hangba, Relief Camp the Soup Mating Panki. Tengbang Polam Kursinaba, Adugamari Linana, Roadside Vendor Welfare Association, the President Ketri Taman High. Tha asi gi haukiba tang ahum dagi hoduna state asi da tolkiba forup ani gi nungaina da basi yamna laibak thibani toliba wathok asi gi waroisin purakna ba aikoi punna phana minasi nungai ta ba thodok sing asi da maram oiraga toliba laibak thiba thodok sing asi gi fall afava karisu oiroi relief camp yauna tongan ba mafam singda sangja fam loduna lairiba si hena safagada ba mafam singda thambada aikoi khudingi thodang longmina si haiki ba loinana mausa gi punsida amuk hanjina ba honabada aikoi gi lawdraba yadraba thodang sing longmina si haiki Lamdam asida mayong nariba irang asina maram oiraga more da panduna lairakhiba maitai furuk ki mioi nimpuga manga Wangjing Kodompokpi Sports Complex ta hangba relief camp da sangja fam loduna lairi mioi sing adu DC Thawal gi miring makhada District Health Society Thawal na lemna laingduna mathok taba hidak angtak singsu PK Relief camp ta lairiba singna lemna laing bagi camp aduda DC Thawal Antem Subas SP Thawal Jogesandra Haubijam CMO Thawal Dr. Wainokul amasung Thawal District Hospital gi Medical Superintendent Dr. W. Ruhin Kumar Su Haktengana Laktuna Yengsin K. Health camp aduga mari lenana DC Thawal Antem Subas na hai Thawal District ki oina Wangjing Kodompopi Sports Complex ta hangliba relief camp asida ngarang yaurakli basing asi mafam sana lahelaba matungda makoi gi haksang gi fibam yengnena bagi damak health camp asi sinbane henna soksin bayauragana district hospital da admit tawgani haina mahna makatana phongdoke Lelong Thawal Municipal Council amari Saukat Kongthang Nupi Marup Thawal Mela Ground ani na punna senduna ngasai Thawal Wangjing gi akoibada leiba relief camp sing da mateng pangkrek mateng pangkiba relief camp sing adudi Wangjing Bazar Community Hall da Youth Voluntary Association YVA Wangjing na hangdokliba Emergency Relief Camp Social and Cultural Development Center Sotek Wangjing na Wangjing Kodompokpi Sports Complex ta hangliba relief camp amari angtha singkham Laikai da hangba relief camp da koina satuna Kangluki irang asinu maram oiraga lanjen narakliba miyamgi dama shana thangna ba amadi shetna ba fi gas sing mateng pangke nungsi sanana leiminarpa Kanglup masel gi marakta khanghaudana thorokliba irang asi loisindana mahoksagum tangduleitana leiminana ba Honorasi amasung laiminaba oirasanu haina Lelong Thawal Municipal Council gi Vice Chairperson Muhammad Islau Rahman amade Saukat Kongthang Nupi Marup Thawal Mela Ground gi President Mainam Memana Phongdrokhe Assam gi Security in charge oina thau puramba Superintendent of Police SP home transfer tawkre haina Assam gi Chief Minister Himanta Biswa Sarma Phongdokre Pawasinai Hana SP Security 1 to Assam Chief Minister oina thau puramba Utpal Bayan Special Branch Security gi SP oina transfer tawkre mahaki mahuta SP Security 1 to Assam CM oina Mantu Thakuriabo Hakre Nakalamoromda Assistant Inspector General of Police Jayanta Sarathi Borana SP Security 3 to the Assam CM oina transfer tawkre Borana pairamba position adu Shuman Chakrabarti na pairagani hairi SP Security 2 to the Assam CM oina thau puramba Gunendra Dekana Dergaon da leiba
Taragamatoi Suba Assam Police Battalion gi commandant oina transfer tokre ma ki mahuta hanagi Taragamatoi Suba Assam Police Battalion gi commandant Taburama Peguna Silagani hairi Arunachal Pradesh state asigi APPSC paper leak oibagi matangda horiba irang asigi mari leinana Bharatiya Janata Party BJP Arunachal Pradesh unit ki maikaidagi miyamda changdu leitana leinana ba amadi wari sanaduna warishin am purakpa yanana ba honasi haina appeal torkli hiramasi matangda Arunachal Pradesh state lengang na lokalagi ba kongthang sing asibo shawgaladuna BJP Arunachal Pradesh unit hai organization khara nangasidagi hoduna numit humni sumna station bathungna kauriba ban asina miyamgi mahoksa gi punsida sauna akaiba ohen batanatana shaukat thaurangi khongjelda sauna tinthanba maram amo oiragani party asina thadropa serol amada hai hiramasi gi matangda lenga ki maikaidagi laukat pamthokpa thabak thorom sing matam sana laukat lingai serak asida luk kharana ban kausilakpa haibase maram sate wafong kudima ban oina waroisin puipa yaroi pen daba kaya fongdoknaba democratic oiba khongjang amadi khongthang kya lairi hairi Chief Minister Pema Khandu na lusingba lenga asi miyamgi damak khanba amadi thabak kudima niyam kaidana amadi niyam sumna mayak singna tawri hainasu serol sin makhataki Loisilakpada maroiba pau amukana pizare Shuda leba lalolup singi kem sing da sangduna yengsin bagatip tabak paikat pahore haina Manipur lenga ki security advisor Kuldip Singh na fongtrokli Lalolup Singh mamingi oina suda thamgada bugi saru nakai ama sengdokna faragani haina Manipur Legislative Assembly gi hanagi speaker oiramba Khundrakom Assembly constituency gi MLA TS location of fongdokre Amari Kanglup Masel gi marakta ungkhana bana maike animakta tongzaba amata leiroi haina AICC ki Manipur in charge Bhakta Sarandas na fongtrokli Ngasi Unity Times of Manipur na pizza prime time news mata sida loisinjare meeting w singbom kana khurumjare Yeah.